Kuki terrorist sing na Kaplakpada misam ama Sokle ngarang nungthil pung 4:40 rom tarakpada litan PS tagi nungsuk lom da kilometer kun ga manga rom lamna leiba sina kaithil tamna Kuki terrorist sing na nongmai kapselakpada khula sigi ji hangam rungsung sahi kun ga mapan kawamioi ama mahaki yum manak leiba lambi satlingai da makhong da nongmai maruna panduna Sokle Hairi mahaki oi thang bakhongi kuning da nongmai maru amana palaga phodokna satkhre mahak ambulance amada haptuna puraga ukhrul district hospital da laikana re hairi police tagi phangba pawgi matung inadi Kuki militants singna sina kaithel ga taina ba kangpokpi cycle AC gi tingping lom dagi nongmai kablaki bani hairi minute manga rom kanaraga manak nakna leiba Mari Suba Maha Regiment की पर्सनल सिंह हंदुना कुकी मिलिटेंट सिंह तमना नोंगमई मरु खरा कापदगी मिलिटेंट सिंह अदु मफम अदु थदोक्तुना सेन क्यारी अमरोमदा ngarang numidang weram pung taruk makhairom tarakpada sagol mang PS na konba kongbo marugi awang thangba leiba wakan sing thaktagi kuki terrorist na makhada leiba 7 MR gi post ama tamna nongmei maru kunthra ga mangarom kap tarakpadagi MR personnel sing su handuna nongmei maru tararom kapadagi makha tarakidre heri Trong laubi thadokta na hununa saklakiba mai muthatna bangam dre khongjang kaya sangsinari makhata na sangsilak kadawri lengak na Manipuri police ta ahen ba power pikre kumza 2023 gi May 3 dagi horakiba irang na Manipuri pumba mai saktuna mioi kaya sikiba amasung kaya amana lanjena tuna lerakpadagi waruisin ama purakpa ngamdringai thasi gi taruk amasung tarik ki lona ba ahing nungyai matung da trong laubi da thokhiba thadokta piklipa machin manaw ani hat ki thadokta gi na hunana horakiba irang henna Kangkhalak pagi mamitari meki kaya ada shutdown tauraga kaya ada na makhal makha kaya gi khongjang pak sana sangsinari makhata na hianna akan ba khongjang kaya sangsin bagi hingai duna su leiri marak asida Manipuri lengak na UAPA Act lisingam sampan humpuga tarit ki section 43A gi makhata Manipuri police ta hen ba power pikre ek asi makhata head constable na tragana habildar dagi hauraga mathak thangba rengi civil amasung am police personnel singna singna pamioi phaba singna mafam search tawbagi ayaba pikre sahi ahum fazilaglaba Manipur gi irang asi loisinduna tangdulai taba purakna Manipur da lakhiba no golenga kasina kanna honarba so penadraba miyang kholaudi lephan wangamdri trong laubi thodok yaning tangang hat pacherak piyu Manipur gi Indian army lauthoku haiba demand amukon lusing baluk mangana leptana sangsilak pamiyang gi rally asi susat ki ngasi khongsara du kongba Dobi lampak tagi haurak laga wangkai kaithil asang bifawo maitai khaktana tana kabui purupki mioi kaya ama susar gyarga satki All Manipuri United Clubs Organization amuko Manipuri Federation MSF poirei leimaron maira paibi apun ba Manipur All Manipuri Human Volunteer Association amadi Committee on Human Rights na sinduna miyam galoin sa thaki bareli edu dakhoi gi lebak ekhoi ngak sagada bani Manipur yapun bagi saktam kai bi yaroi proxy war tawduna angang hat pe yaroi amadi go back Indian Army haiba kholau kya lauki lamdama sa thokle irang asigi matang de Indian lengak na mana da hapte masitana tana suda leiriba Kuki militants sing da hen ba power pi duna lamdam asi maset tana thugaine bo honari loina status da leiriba mifum khuding mak na su khongjang asida saruk ya phamtogi mioi kharna khongjang sangsilaga mioi kharna yengbagi thabuk thadok tuna lamdam asi kanna bo hona badai khoi pumna maki thodang lei haiba se khoi pumna mak na khangpham thokpani misam hat pagi thodok kudeng akan mong da condemn tawi loina na hayang pangthok na ba thaurang toriba khongjom degi thorom asida ikhoi gi laioi khraba ipa ipu singi mafam da mari bak majati bunung sibang amdraba lusing basing na leikidraba thau basingi mafam da leisu katuna ikai khumna bu utpagi mathau taribra haina su phongdoki amarom da khongjang sanction badu da security forcing tatuna thamleba mafam sing nam khaiduna satna ba hona bada security forcing ge maikai gi miyam adu laksina ba hona bada tiar gas sel kaya kaptuna miyam adu tan khaiki wakat khongjat adu da state terrorism gi thong lepu terrorist sing na misam miyam hat pale phalu India gi proxy war khudak telepu go back Indian security force haina thaba plate casting paiki Security personnel sing na CCTV camera amasung gari thugairagli basi criminal gi thawngni senior advocate tampaki maham khar di gari soba amasung masa sing mapu sing na makhoi gari sing thaidok tuna thamna ba yaure chenaba sing mathak ta victim sing gi appropriate forum da wakat pada logi mateng pangjage thasi gi taruk amasung taret kilo na ba hing ki dungyai matung pung ama minute mangarum tarak pada Kuki terrorist na trung lawbi awang lekai de leiba oinam mangal ngambagi yumda RPG kapsin dona mahaki pikliba masa ni hat ki ba amasung mahaki loina bibuna soken kiba amadi thaudok adu laikai asiga nakna pi golman da leiba CRPF singna section tabagini airaduna makhoi gi postam na thomjilu bada nongmai kapthor padagi mei kuntra rom sokpagi manungda nongmai na panba misam ahum laikidabagi mayokta tampaki mafam kaya da horokiba miyambu laksina ba security force na honar pada lanai miyai singi CCTV camera amasung gari asoba amadi masa sing thugairakli ba asi criminal gi thawngni haina Senior Advocate amana pause esta phongdorakli High Court Bar Association ki Manipur ki President phabo oiram khiba Senior Advocate amana pause esta thaudok sing asigi matang da hai Manipur
deploy tawduna state asigi thabuk-sing de sinarglebe state amasung central forcing asigi mathaudi Manipur gi miyam gi punside khudong thiba thabuk-sing mayokna handana honaba amasung miyam gi lanthum property ngaksen bani security forcing asina hairiba thabuk-sing asi pangthokna state administration Manipur lengakta mateng bangada bani asigumba makal gi security forcing asina tronglawbi amasung golmal thodokpu yaningde phongdoktuna makal kya gi khongjing singchilak patam paki mafam kharda khongjing luising bu control tawduna laksin na honarakpada makhoi gi mathawni haiba tiar gas smoke bomb sing kapna sing thabuk-sing pangthorpagi mathakta lambi leirak paringda amadi mapanda khamduna thamjaba miyam gi gari achauba amasung masasing saitup utup paiduna thugaiba nongmai batna suduna akai atoi thokhanba khongpakna kauduna inthuba masidagi hendорактuna nongmaina phawba caption bagi video amasung photo sing social media gi tongan platform sing de leptana viral oiragli thodok sing asigi mathakta tha asigi taraga taruki numidangda amukona MSF amuba kohar amasung poirei leimorul mera paibi apunba Manipur ga khusamna duna lilongdagi na singjamai phawbagi marakta leiba miyam amasung miyam gi lupsing ga punduna satkhiba maira gi khongsat thugaiduna sathandanaba honakiba central force ki personnel sing lambi paring asida leiba lanai mioi amagi CCTV camera bu saitu kutup paiduna thukaina honakiba video photo su viral oirakrabani thodok asi kaktana tana namduna khamduna thamba gari kharsu thugairam le haibagi video photo na singba su social media gi platform sing da viral oirakre hiring senior advocate asina makat ana hai state ki oirabasu central ki oirabasu security personnel sing asigumba thawong sing chatharakliba asidi criminal gi oiba thawong ni haiduna lawgani thawong sing asibu mayokna duna masagi CCTV camera yauna gari asoba amasung masa sing akai atoi mayokna raba mapu sing na logi appropriate forum amada wakat pa yai mahakna hai ahan bada thodok sing asigi mayokta akai atoi thokalamba CCTV camera amasung asoba amasung masa sing mapu sing na Director General of Police DGP Manipur Senior Security Personnel sing adugi mathakta complaint report file tawgadabani kanagum sing thodok sing asigi mayokta DGP da wakat loi hargana district sing gi Chief Judicial Magistrate CJM sing leiri hairiba court sing asida wakat payai mastegi hendорактuna criminal trial court phawba wakat payai hairi thodok sing asigi matang da complaint report file tawgada sangadaba evidence sing di social media gi platform sing da viral oragliba photo amasung video sing asigi genuine oiba oidaba khangdoklaga matik saba evidence oiba yagani wakat pada mathau taba evidence wat kani haiduna akai atoi mayokna raba mapu singna tuminna laithokpa sumloi hairi karigumba thogairam liba CCTV camera gari asoba amasung masagi mapu singna DGP da wakat pada complaint adugi matung ina senari security personnel sing ki mathakta laukat pam thokpa logi thabok sing laukalak trabadi High Court of Manipur da phawba wakat pa yai akai atoi mayokna raba yauna handaki hau asiga mari leinaba thodok singi matangda wakanangba muye singna mateng pangnaba All Manipuri Bar Association ambagi maikidagi sutongan ba sel ama hangduna thamlabani haiba wafam su phangdorakli thodok sing asi mayokna raba mapu sing masibu thokalamba security personnel sing gi mathakta wakaningba yaurabati mahaki maikidagi sulogi oipa mateng sing pangani haina su phangdorakling senior advocate asina pause asida makatan hai numit kharni gi mamang Imphal dagi kangsup phawbagi marakta leiriba miyamna uripok kangsup road UK road haina khangnaba lambi paringda miyamna khongjang sangsin khibadagi hauraduna naurem thong lairim bilerekta leiba imung ama yauna atai imung kharda su lambi paring asidagi mapanda leiba miyo singna makoi gari masa amasung asauba sing security personnel singna thugairoi daba yot ki gate section na panba imung singi sumang amadi sangoina singbada thousinduna thamnaba yaure haina su phangdoraki ngasi numidang wairam pung 5:40 rom tarakpada su naurem thong lairim bilerekta leiba imung amada tongan ba gari asauba sing thaujilaktuna khamnaba yauki haibagi photo phawa senior advocate asina pause sida piraki koisaunor miyamna curfew na sing bathing basing thugaiduna makal kyagi khongjang sangsilakpada su state amasung central forcing na makhoi da lona piba ayaba thabuk sing pangthoktuna amasung paikhatuna miyambu laksinduna control tawnaba law and order ngaknaba yamna section na honagadabani masidagi hendорактuna security personnel sing na miyamna khongjang sangsilakpa mafam amasung lambi leirakta thamba CCTV camera khamduna thamba gari masa amasung asauba sing onsinduna thugai yengkhaiba turuklibasi asumba thawong nate masidi criminal gi oiba thawongni haiba wafam amakasu hanjinna pausi asida phongdokladuna asigumba thodok sing asigi mayokta miyamna appropriate forum sing da wakat kadabani haina su phongdorakli ngasigi khongjom numit ki thorom matung da khongjang na pareng lengle adungai kumja lising amsani pan maudrang mathoi gi April kun go humdoi da Manipur gi ning tambangak na bagi damak ta khongjom da British ka sok na lan form da thawai na pon thapi ran theng na ki ba thaw basing gi ningsing thorom mahausa gum na lengak na sinduna hayeng pangthok laba matung tha asigi kun ga mari da Manipur gi hauzik oiba phibam sing asigi matang da Manipur gi apun ba mahiroi sing haiba kanglup amana mass protest rally ama zatkani haina phongdorakre rally asi Manipur gi mahiroi pumnamak na saruk yaduna zatkadabani
kwa kaithel gi tidim ground gi ayupung mapan tarak pa gi khongsat asi hogani hairi amarom da pause asina phangba paw amagi matung ina dinga si chief minister secretary Nailen Theng Telian na kuyek pidana kokomi convener YK Dhiril na nakal ani gi marakta high level meeting ama pangthok pada saruk yabina ba iba serol ama pirak rehari serol aduna laga ke mekai digi home minister lusing ba senior MLA ani yawba high level delegation ama kokomi gi mihut singa gi marakta Manipur gi phibam singa gi matang da khana na mifam pangthok kada bani haiduna khangalak ki baga loina na mifam asi pangthok na bagi matam pibirak na ba haijarak ki hairi adum oina mak ngarang nungthil pangthok ki ba kokomi gi pawgi mifam ama di serol asi gi matung ina mifam pangthok bagi matam leptri haina pawmi sing da phangdok ki baga loina na tha asi gi kunga manga gi nungthil pung ama tarak pada miam hum kokomi galoina na lengak ta thamkiba wahang singi matang da hangba chatpagi kongsat ama chief minister gi banglo tamna sangsin gani kongsat asa saruk yamina si haina tongan ba lup sing da kokomi gi maikei digi eba serol sing pikre hairi bus accident da mi ani lai khidre mi kuntraga ma thoina sokapan nangkre Azemer gi puskar beli gi manung chanba sanjisar manak ta thokpa lebak thiba bus accident amada mi ani lai khidre mi kuntraga ma thoina sokapan nangkre hairi news agency amagi report ki matung inna lebak thiba nangkraba bus adugi puskar da pangthok kadaba social function amada saruk yanabagi tamakta Azmer romdagi masing yamlaba passenger kayana tongduna khongsalak pagi lambi paring da steering control tobanga hmugdabadagi hairiba accident adu thokibani lebak thiba accident adu lai khidre mi anigi maming adu di puja sahi kunganipan amadi bimala sahi yang kai kawi amarom de accident adu asokpo u wakung na hobo umang amada thokpa accident oibane steering control tobanga mahudabadagi singi napom da tatsilabasu uwa sing ngaktuna thamkhibadagi accident adu da mioi kaya asi ana thoklom gadaba adu dagi kanmang amhukibani hairi nakal amarom da sansisar da leiba asukpa umam amada bus ama accident thokle haiba paw phangba mafam adu da leiba khunja sing na mi kanbagi thabuk chathaki adubu mathau taba rescue gi poram sing yaw dabana mi kanbada adu ki matik awa thingna ki haina khunja mana makata na pongdorak khunja sing na mi kanbagi thabuk chatharingai SDRF civil defense amadi local police laktuna rescue operation gi thabuk ta mateng pangki hairi